ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯅꯔꯦꯟꯗ꯭ꯔ ꯀꯧꯖꯩ꯫ ꯑꯩ ꯋꯥꯡꯉꯨꯗꯒꯤꯅꯤ꯫ ꯑꯩ ꯏꯁꯥꯃꯛ 2003ꯗ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤ꯫ ꯀ꯭ꯂꯥꯁ 11ꯗꯗꯤ ꯑꯩ ꯔꯦꯟ ꯑꯃ ꯂꯧꯔꯒ ꯋꯥꯡꯈꯩꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯀꯨꯜꯕꯨ ꯆꯠꯄꯅꯦ ꯇ꯭ꯌꯨꯁꯟꯕꯨ ꯆꯠꯄꯅꯦ ꯏꯁꯥꯒꯤ ꯆꯥꯛꯄꯨ ꯊꯣꯡꯖꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯍꯥꯡꯕ ꯕꯣꯔꯗꯤꯡ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯁꯤ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩ꯫ ꯕꯣꯔꯗꯤꯡ ꯑꯗꯨ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯀ꯭ꯂꯥꯁ 11ꯒꯤ ꯑꯉꯥꯡ ꯅꯨꯄꯥ 2 ꯑꯃꯒ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤ 90ꯃꯨꯛ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯂꯤꯡꯈꯠꯂꯤꯕ ꯁꯥꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯥ ꯑꯃ ꯁꯥꯔꯒ ꯊꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯁꯨ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩ꯫ ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯗꯨꯗ ꯋꯥ ꯉꯥꯛꯇ ꯍꯧꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯁꯨ ꯂꯩ꯫ ꯋꯥꯔꯛ ꯋꯥꯄꯜ ꯑꯗꯨꯒ ꯊꯪꯅꯅꯁꯨ ꯈꯣꯡꯕꯥꯜ ꯃꯆꯥ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯂꯝꯕꯤ 2 ꯂꯩ꯫ ꯑꯃꯗꯤ ꯌꯥꯝꯅ ꯀꯣꯏ ꯑꯗꯨꯒ ꯑꯃꯅ ꯂꯝꯍꯥꯡ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯄ ꯑꯁꯝꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯒ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯋꯥꯄꯜ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯅꯛꯅꯅ ꯔꯦꯟ ꯑꯃꯒꯤ ꯀꯥ 4 ꯑꯃꯒꯁꯨ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ ꯃꯆꯦ ꯑꯃꯒꯁꯨ ꯂꯩꯃꯤꯟꯅꯩ꯫ ꯇ꯭ꯔꯥꯏꯕꯦꯜ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕꯁꯤ ꯏꯁꯥꯗ ꯀꯌꯥ ꯍꯩꯅꯖꯔꯝꯗꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯔꯦꯟꯗ꯭ꯔ, ꯅꯪꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯀꯥ ꯑꯁꯤꯗ ꯇꯣꯉꯥꯟꯅ ꯄꯥꯎ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯅ ꯀꯥ ꯑꯗꯨꯗ ꯋꯥꯏ ꯁꯪꯅ ꯄꯥꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯀꯥ ꯑꯗꯨ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯒ ꯏꯃꯨꯡ ꯄꯨꯜꯂꯁꯨ ꯈꯔ ꯂꯥꯞꯅꯔꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯕꯁꯨ ꯐꯥꯟ ꯑꯁꯥꯡꯕ ꯑꯃ ꯊꯥꯔꯒ ꯅꯨꯄꯥ ꯅꯨꯄꯤ ꯃꯥꯏꯑꯣꯟꯁꯤꯟꯅꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ 12ꯀꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯕꯦꯝꯕꯔ ꯊꯥ ꯑꯗꯥꯏꯗ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯏꯃꯥꯟꯅꯕ 3ꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯂꯣꯏꯔꯝꯂꯒ ꯁꯟ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯅꯗꯨꯅ ꯁꯟ ꯂꯩꯕ ꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯪꯈꯤꯕꯒꯤ ꯃꯝꯂꯤ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯝꯍꯥꯡꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯈꯪꯗꯕꯅ ꯃꯗꯨ ꯐꯥꯎꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯟ ꯊꯣꯡꯕ ꯃꯌꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯄꯥꯏꯔꯒ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯋꯥꯄꯜ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯋꯥꯄꯜ ꯃꯄꯥ ꯑꯗꯨ ꯌꯧꯕꯗꯁꯨ ꯑꯩ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯑꯩꯈꯣꯏ 4 ꯕꯣꯔꯗꯤꯡ ꯇꯝꯅ ꯑꯃꯨꯛ ꯁꯟ ꯊꯣꯡꯕ ꯃꯌꯨꯝ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡ ꯌꯦꯟꯅꯔꯒ ꯈꯔ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯊꯪ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯄꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯩ ꯄ꯭ꯔꯤꯄꯦꯗꯁꯤ ꯂꯩꯇ꯭ꯔꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯁꯨ ꯅꯣꯡꯃꯅ ꯄꯨꯡ 10ꯗ ꯂꯥꯛꯄ ꯑꯗꯨꯒ ꯅꯣꯡꯃꯅ ꯄꯨꯡ 10ꯗ ꯃꯨꯠꯄ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯄꯨꯡ 10ꯗ ꯃꯩ ꯃꯨꯠꯄ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯪꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯁꯥꯗ ꯄꯨꯡꯅꯝꯗ ꯅꯝꯃꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯁꯥꯗ ꯄꯨꯡꯅꯝꯗ ꯅꯝꯃꯤꯁꯤꯕꯨ" ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈꯤ꯫ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯕꯒꯁꯨ ꯑꯩꯒꯤ ꯃꯪꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯐꯝꯂꯤꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯃꯥꯏ ꯅꯥꯝꯃ ꯑꯃ, ꯃꯩꯅ ꯆꯥꯛꯄꯒꯤ ꯀꯥꯊꯦꯛꯂꯕ ꯅꯨꯄꯤ ꯑꯃꯒ ꯃꯃꯥꯏ ꯃꯆꯦꯠ ꯅꯥꯝꯃꯅ ꯁꯤꯠ ꯅꯥꯟꯕꯤ ꯃꯁꯝ ꯐꯥꯕꯤ ꯅꯨꯄꯤ ꯑꯃꯒꯅ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯀꯤꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯝꯃꯨꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯍꯥꯟꯅ ꯂꯧꯈꯤ꯫ ꯃꯥꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯑꯩꯒꯤ ꯈꯧꯔꯤꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯡꯈꯜ ꯀꯥꯆꯤꯟꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯏꯊꯔꯛꯂꯒ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤꯗ ꯀꯟꯅ ꯃꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯦꯡꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯛꯈꯤꯗꯦ꯫ ꯇꯨꯝꯕꯗꯨꯁꯨ ꯑꯩꯈꯣই ꯄꯔꯦꯡ ꯑꯣꯏꯅ ꯊꯥꯔꯒ ꯇꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏ ꯊꯪꯉꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯄꯨꯡ 10ꯗ
May mutpa tabana suki matik may mamami. Inakta leba lem masa amagi matengna. Aigi mon makhada leba khudang gari da yengbada. Pung baro tagadaba minute mga muktang walaga leirami. Tawbadaba numit adu da phana sumna ingonda tawjarabasu. Ai sagi waina de ingonda but pren akiba haisa kya leiti. Kisu kigalaktri. Maram masina ay amuk yamna thuna muktum tharami. Maduda suwaigi kangkhan gi kasindagi akiba sakpam madu paithoroklaga amuksu khawri melakhi. Handak suway amuk mangang narami. Konadi yamna wana ay amuk mikap thorakhi. Wakhanda su sumna khalami. Karino nga sige numit asibo. Tahan makaya sumna mukta tawdi. Matam maduda ina imana takpirakhiba kangkhan chuithek marida tin sithokpa amadi mon manam namba adu ningsingak tuna tawrami. Pana sumna tawrabasu ahing aduda kanaba waikidi. Hanigi matawgo amuk hekta mangang narami. Madudagi ay su wakhanda amuk long na tumdabi siyep na tumaga amuk yengagi haidana siyep na amuk tumtharami. Matam maduda suwaygi wakhanda Pibang kairaba nupi adu mangoy kaywe yamna akiba khunjel amaga loinana phamduna leiramba ama inu urakhi. Akiba loksan pam khangraba khunjel amaga loinana khawri amuk melakhi. Aiga thangnana tumliba class 11 kaba angang junior adu hagdoksira su khalami. Adu boisu konadi karigumba aigi problem amagi maramda mingonda yetpase ay yamna pamdi. Maduna ay ahing adu angang sing adu hagdokpiramdi. Mapan thokpa matamdasu ay itomda adum sali. Kudak adu da ina aigi sahana piba study room madugi table mathakta leba mikhet adu aina ningsingakhi. Aisu amamba marak adu da maraga ka adu tamna lakhi. Matam adu da phamungda lehauba aigi karge lem adu phong ningsingamdi. Amamba marak adu da aisu mama adu da ka adu da yaurakhi. Aduga table mathakta gi mikhet adu purga amu aigi phamung adu da amuk halakhi. Wakhanda su handaka amuk tawraklabadi mikhet khelaga kiba phanglaba nupi adu da amuk suba haidana khalami. Asumna isu khut nama na mikhet masay amaga. Nama mana mikhet upu adu pairaga tumthaduna ngaikhi. Adubu khangawdana akiba sakpham adu amuk thorakhi. Matam aduda ina yamna thuna mikhet adu khelami. Adubu ikhang khangawdana mikhet masay adugi makok adu aigi nakanda tumliba junior adugi thabakta taakhi. Asabaduna maram moiraga ngang adu su lauraga hawgalakhi. Mana lawba aduda teisingsu mamit singnarakhi. Konadi mayam adu loina hawganarakhi. Maduda isu imanaba sing aduda ingonda tawrakhiba wari pumba lirami. Aigi wari adu tarubadagi makoisu kire haidana khoi punamak tumdabida nunganba ngainarami. Ahing aduda su angakpa phangna nupi mana kapagi maungda warak adumdagi kapakhi. Nonghek nganbagadi isu ahingi wari adu boarding ningkhaliba sahara aduda lirami. Maduda sahana su ngarang nakhoi karai da chalui kari tawki ki hangakhi. Maduda kusu ngarang haunaraga santhongba leiba chalubado pau tamami. Sarna amuk nakhoi karomda lai hangakhi. Maduda ina lamhang adumda lai hairami. Madudagi sarado akhoida suki matik saurakhi. Aduga sumna hairakhi. Mafam madomda numidang wairambu hek takrabadi sa semba amadi athongba puba yadi. Yengu Narendra nangna sanna thongba mayom adu paibagi nagi natungi narakpani. Noina pura sumagi saruk khara tamlamgadabani. Phare matungdadi nakhoi mafam adomda chaluranu. Aduga Narendra nangsu iru sengna lujathoaga imungi laining thaw amadi lemiren khurumjau haiduna saraduna ingonda hairakhi. Sargi wafam aduda isu pungak ngaksakhi. Numid adudagi laining thaw ipa amadi ima lemirengi thawjandagi ayamuk hana ingonda awaba piramba sing adu mangkhi. Aduga numid adudagi isu mafam adomda amuk hana chatkidre. Sumna matang haukibana akoi class 12 ki counseling gi exam adu su yaurakhi. Aisu exam adu mai pakna pirami. Yumda halaba matung nong masu akibagi masak koiraba nupi adu aigi mangnada amuk lakhi. Hanaguma hingdasu ay yamna mangang narami. Nongalaga ina imaga babagada boarding da thokiba thawdok pumba wari tamami. Imana su ay buamu sana tawrakhiba adugum iru sengna lujathoaga imungi laining thaw amadi lemiren khurumuso hairakpadagi aisu iswar sing adu khurambadagi amukhana aigi mangnada lamba sing adu mangkhi. Tha khara leiraba matungdagi di exam su amuk haidorakhi. Maduda isu subject khara su letter chalaga first division da pass tawrakhi. Imanaba singchu loina pass tawnarami. Maduda nungaiba phongdokpoina imanaba sing mayam punna sarhoida chakchana si haiduna mayam yanakhi. Matam aduda khoigi khungang adudagi khara haitharaga nungu haiba khul adudagi imanaba ningthem kauba amasu yaurami. Madi boarding aduda leitabida ngasaina panjakiba lamhang adugi manakta leiba ren ka aduda leibani.
ꯑꯗꯨꯒ ꯁꯥꯔꯒꯤ ꯕꯣꯔꯗꯤꯡꯗ ꯀꯣꯆꯤꯡ ꯌꯥꯎꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯕꯁꯇ ꯉꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯁꯥꯔꯒꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯦꯝ ꯁꯥꯕ ꯊꯣꯡ ꯊꯥꯛꯄ ꯇꯧꯕꯗ ꯆꯥꯛꯇꯨꯁꯨ ꯊꯦꯡꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯣ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯑꯇꯩ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯑꯅꯛꯄ ꯃꯐꯝꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯔꯥꯞꯄ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯦꯝꯒ ꯑꯩꯒꯇꯅꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯂꯥꯞꯂꯤꯕꯅꯤ꯫ ꯀꯣꯟꯅꯗꯤ ꯅꯤꯡꯊꯦꯝꯒ ꯑꯩꯒꯁꯨ ꯕꯁꯁꯨ ꯐꯪꯂꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝꯒ ꯏꯕꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯏꯝꯐꯥꯜꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯈꯤ꯫ ꯁꯥꯔꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯒꯗꯕꯗꯨꯁꯨ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯕꯗꯒꯤ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯔꯦꯟ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯦꯝꯁꯨ ꯑꯩꯒꯤ ꯍꯧꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨꯅ ꯑꯩꯅ ꯅꯤꯡꯊꯦꯝꯗ "ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯔꯦꯟꯇ ꯂꯩꯒꯗꯕꯁꯤ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ, ꯃꯔꯝꯗꯤ ꯂꯝꯍꯥꯡ ꯑꯗꯨꯒ ꯅꯛꯅꯕꯅꯤꯅ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ "ꯍꯣꯏ ꯚꯥꯏ, ꯑꯩꯁꯨ ꯇꯜꯂꯤꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯆꯦ ꯑꯃꯗꯤ ꯑꯇꯩ ꯀꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯨꯇꯤ ꯃꯇꯝ ꯑꯣꯏꯕꯅ ꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯟꯅ ꯇꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯔꯦꯟꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯥꯗꯨ ꯁꯣ ꯍꯥꯡꯕꯗ ꯃꯤ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯅꯨꯡꯒꯤ ꯄꯨꯅꯥ ꯑꯗꯨꯁꯨ ꯇꯦꯛꯂꯒ ꯂꯣꯟꯕ ꯌꯥꯗꯕꯤꯗ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯏꯕꯥꯅꯤꯅ ꯎꯄꯥꯛ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯉꯥꯛꯁꯜꯂꯝꯃꯤ꯫ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯖꯥꯂꯤꯅ ꯄꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯅꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯀꯦꯟꯗꯜ ꯑꯃꯈꯛꯇꯨꯅ ꯃꯩ ꯊꯥꯜꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯊꯦꯡꯅ ꯆꯥꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣই ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯅꯤꯡꯉꯝꯗꯦ꯫ ꯑꯍꯤꯡ ꯑꯗꯨ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯛ ꯆꯥꯔꯨꯕꯒꯤ ꯋꯥꯕꯒ ꯑꯩꯈꯣই ꯑꯅꯤ ꯀꯦꯟꯗꯜ ꯑꯗꯨ ꯌꯥꯝꯗ꯭ꯔꯦ, ꯍꯣꯔꯦꯟ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄ ꯃꯇꯝꯗꯁꯨ ꯄꯨꯅꯕ ꯊꯝꯂꯁꯤ ꯍꯥꯏꯅꯔꯒ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯀꯥꯡꯈꯟ ꯊꯥꯔꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯑꯩꯁꯨ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯍꯤꯡ ꯑꯗꯨ ꯄꯥꯛ ꯄꯥꯛ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯣꯛꯄ꯭ꯔꯦꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯁꯨ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯔꯒ ꯀꯤꯒꯟꯗꯕꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯨꯔꯤ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯎꯆꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝ ꯃꯃꯪꯗ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯚꯥꯏ, ꯊꯣꯡꯅꯥꯎ ꯃꯊꯛꯀꯤ ꯑꯍꯣꯕꯗ ꯆꯣꯡꯊꯈ꯭ꯔꯦ" ꯍꯥꯏꯗꯅ ꯆꯣꯂꯣꯟ ꯍꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯀꯦꯟꯗꯜ ꯃꯇꯦꯛ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕ ꯃꯩꯈꯦꯠ ꯑꯗꯨꯅ ꯆꯨꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯀꯔꯤ ꯇꯧꯔꯒꯦ ꯚꯥꯏ? ꯀꯩꯅꯣ ꯅꯪꯅ ꯊꯣꯡꯅꯥꯎ ꯑꯍꯣꯕꯗ ꯆꯣꯡꯊꯈ꯭ꯔꯦ ꯍꯥꯏꯔꯤꯗꯨꯕꯨ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯎꯈꯤꯕ ꯀꯤꯕ ꯃꯁꯛ ꯀꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯀꯥꯟꯗꯨꯅ ꯆꯣꯡꯂꯛꯂꯒ ꯑꯩꯒꯤ ꯈꯧꯔꯤ ꯃꯦꯜꯂꯛꯏ, ꯑꯗꯨꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯉꯥꯛꯅꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯉꯥꯛꯅꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯐꯥꯎ ꯑꯗꯨꯝ ꯎꯏ, ꯑꯗꯨꯕꯨ ꯑꯩ ꯂꯥꯎꯕꯗꯤ ꯉꯝꯃꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯕꯗꯒꯤ ꯊꯣꯡꯅꯥꯎ ꯃꯊꯛꯀꯤ ꯖꯥꯂꯤ ꯑꯍꯣꯕ ꯑꯁꯤꯗ ꯆꯣꯡꯊꯈ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯧꯅ ꯇꯧꯔꯒ ꯃꯤ ꯑꯃꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯁꯨ ꯃꯄꯥꯟꯗ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯝꯗꯕ ꯃꯈꯩ ꯀꯦꯟꯗꯜ ꯑꯗꯨ ꯄꯥꯏꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯡꯉꯨ ꯌꯧꯕ ꯕꯁ ꯑꯗꯨ ꯇꯣꯡꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨ ꯅꯣꯡꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯂꯝꯍꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯔꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯗꯒꯤ ꯃꯈꯣꯏ ꯔꯦꯟ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯊꯥꯡꯃꯩꯕꯟꯗ ꯂꯩꯔꯒ ꯗꯦꯝ ꯀꯣꯂꯦꯖꯇ ꯃꯈꯥ ꯇꯝꯊꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯁꯥꯔꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯜꯂꯒ ꯑꯌꯥꯡꯄꯜꯂꯤ ꯃꯦꯟ ꯔꯣꯗ ꯃꯌꯥꯗ ꯌꯨꯝ ꯁꯥꯗꯨꯅ ꯕꯣꯔꯗꯤꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫